Kurumjari ISTV ki pau biyang tabiri basingbu taramna oksari ahan bada marueba pausing Look is policy na Manipur ke Senmilon amadi lalol itik ta sapu pi denaba honaba mathau tai haina Lok Sabha ki MP Dr. T Mainana Phongdokre amadi Mara Paibi Singna ain kuta paiduna miyam gi yum kai thudekpa amadi case paibani singba taroidabani haina UCM ki president Waina Basandana Phongdokre Pausing sanona pizari Look is policy na maram oiraga Manipur ke Senmilon amadi lalo itiki lamda sapu pidana ba honaba mathau tai haina Lok Sabha ki MP Dr. T Mainana Phongdokre Wafamasi ngasi Manipur Press Club ta pangchokeba sayul gi oina puthokadaba Senmilon kawa journal ama form ge tharamda phongdokhibani Tongan ba port ki mamal phirol mahai marong amadi atai polam kaya gi maramda iba chefong asi sagolbon salam lekai da leiba singtam luwanga edit tawrga puthokpani journal asi form ge thoram aduda Professor N Mohendro amadi Manipur Legislative Assembly gi Secretary Y Indira Devi Susarup yaki Thoram aduda wangang aduna Y Indira na lalor itiki amadi polam serum kaya gi matangda iba sayol gi oiba chefong ama puthokpa asi yam afaba khongthang ne haiki Professor Mohendra na Phongdokhibada Manipur gi oina paja singna potse gi mamal khangdabana maram oiraga leiba matamda awaba kaya mayoknaba adu kharamakai kolagani phongdokhi lising ali kundadi Manipur asi Senmilonda yamna achauba awaba ama mayoknaragani maru oina hojik leiriba Commerce and Industry Department asi tongan khaidoknaduna hiram kaya da thabak paikhatpa mathau tarakbe Bharat ki look is policy na Manipur gi hangi leijaramba Senmilon amadi lalo itiki lamda asauba saiteng soidana piragani haibagi nungnangba phongdokhi Chief guest Oikeba MP Dr. T Mainana Su Mohendra ki wafam yaning ba phongdokpaga loinana Logis policy na Manipur ge Senmilonda amadi lalol itikta kaihandana ba honaba mathau tai haibaga loinana media na hiram sidauna basu mahaki oiba mot phongdokhi Mara Paibi Singna ain kuta faiduna miyam yum kai thudekpa amadi case paibana singba taroidabani haina UCM ge president Waina Basandana Phongdokre wafamasi ngasi Manipur Press Club ta pangchokeba Kanglei Ima Lupki Anisuba Foundation de ge tharomda phongdokhibani tharamatuda Kanglei Ima Lupki president Sana Hanbi Laima Kanglei Magi president Lairik Laima CLK ge president Tampak Laima amadi KSA ge president T Ice Premananda Susarup yaki Tharamaduga mari lainana tongan ba lukki lusingba lusingbisingda khudol pot pidun ikai khumnabasu utki Tharamaduda wangang khibasingna Manipur ge samasana pisingi asoba thaudang yamna sawi hojik lamdam asida tongan mamai kaya dagi mayai kaba nisana pirak leba saitheng amadi nupi oibi kaya da miot beni jatharak leba asi isa na imugi nufa oiba amadi isa sing adubo ningthina gyan tahanba mathok tai hojik thokleba thodo wathok kaya da senari ba mioi sing asi isa gi imungi mioi ngakteni haibo wafam phongdoknaki makata na phongdoknaki bada maira 5 singi marakta mot khenaba yawba amadi asum aran khangdana thabak thoram kaya da yausinma asina akaiba kaya thonabagi maram ama oihalli hana phongdokhi UCM ke president Waina Basandana Civil Society Organization laiba sing asi ain amagi makada laiba ngaktani kanagumba sing Civil Society Organization ni hairaga ain putta paiba dongna tongan ba thodok kaya da yausinma asi afaba khudam nate maru aina mara paibi ima evil singna karigumba pamdaba thodok ama thokpa matamda senari ba miyoi aduge yum kai thudekpa amadi mai thadokpana singba tawriba asi tawbigano loinana kanagumba singna case paibigi hainabi ama laiva asina ima singi marakta amadi mara paibi singi marakta mod khenaba lagnabagi asawa maram ama oheli asiguma thabak tharom sing asi amata tawbidana ba appeal tawki
ꯍꯧꯈꯤꯕ ꯇꯥꯡ 8ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯇꯣꯟꯁꯤꯜꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯔꯥꯝ ꯕꯤꯁꯣꯖꯤꯠꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯒ ꯁꯔꯀꯥꯔꯒ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯗꯨꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯈꯪꯗꯣꯛꯀꯅꯤ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯌꯥꯎꯔꯝꯂꯕꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ऑफिसर अनी यावना कमांडो पार्सोनेल तरागा माथोइना लुपा करोड़ 3.5 ड्रग पुरंबदगी पलेंदा कमांडोना फाख्रबा मतुंगदा थौदोक अदुदा साउना सेनै हाइरिबा मोरेगी कमांडो ओसी ओइना मतम अदुदा थाबक पुखिबा आरके बिनोजित एलाइस बोबी ngasi कोता पुथोलबा मतुंगदा जेलदा थाजिनख्रे ngasi महापु लंफेलदा लेबा NDPS की स्पेशल कोता पुथोकी आरके बिनोजित ड्रग पुबगी मतंगदा महाक्ति करिसु सेनदे थौदोक असिगी मतंगदा महाक करिगुंबा अमत्ता खंगे हाइना फोंदोरकपदा NDPS की स्पेशल कोर्ट की जज ना आरके बिनोजित ना मोबाइल फोन दा कोर्ट लैंग्वेज दा ड्रग पुबगी मतंगदा हाना फाख्रबा देवसन अमदी प्रेमानंदगा वारी सनखिबगी टेप तौदुना थमौबा रिकॉर्डिंग लई प्रेमानंद अमदी देवसन हाइरकपगी मतुंग इन्ना महाकपु फाबनी मखातान इन्वेस्टिगेशन तौबगी मथौ ताई हाइना खंगलबा मतुंगदा निमित 35 जेलदा थाजिनखिबनी सेनापति डिस्ट्रिक्ट की मनुंग दा लैबा विलोंग खुलेन की मेगालिथिक स्टोन साइट असिगी फिबम फगनबगी दमकता मणिपुर स्टेट आर्कियोलॉजी ना लुफा लाख 2 की मतेंग पीख्रे मेगालिथिक स्टोन साइट असिगी फिबम साद्रबा नुंगसिंग अमुक हन्ना युंखत्ख्रे ngarang pangthokkiba asama thorom aduda art and culture gi director K Sobita amadi archaeology ke superintendent K Dinamani su sarup yaki Director K Sobita na phongdokkibada asigumba megalithic stone site ama ningthina ngaksinna thamba haibasi yama tangai fati haiki wari le jabadu ko gi jati ne na ko asi mafam asi da jumba megalithic kare padigi wang si di manga adigi adu mo hena mamba wena boi adu ga masi ko ni jumma matamda moina tambi bagi matugina adu atai mafam su channa bagi matugina moina masi ko mang tamakanda mafam du chalaga Uripok Sorbon Tingendegi Singjubung Tabalambi Asi Saka Mari Lainaba Singna Ningtina Yingsin Bidabadegi Lambi Asida Sing Tumjin Duna Laibadegi Lamdam Adongi Miyama Lambi Tingjin Maduna Maram Oiduna Lambi Asida Mi Chatogasin Tauba Yakidre Atuba Matamda Lambi Asi Yingsin Baga Luinana Dancing Matiksan Sembio Haina Mioi Amana Saka Poning Singsilakli Laibami Singja Pichatukisin Tauba Tukimati Ware Adana Masi Lambi se Nimit Mangani Mun Semi Dragadi Apo Lambi thinking any Kali Adu Karigumba Apo Mangani Matunda Karigumba Sakana saying Apo Sidagi contribute Toraga Apogi Yumdom Putting a Sakana Lambi Senga has opened a plant of Jerry Kwalaman Ima Kaitel Ahungi Falangda Lanai Loop Amadi Film na Singbaga Mari Lainaba Poster Amadi Banner na Singba Amata Thetanaba IMC gi chairperson Aribam Nimai Sharmana Kangalakni Masida Ima Iben Singh Amadi Lebak Mayana Mateng Pangbiu Hairi DB Amadi DVD player Hurali Haiba Mioi Ani ngasi Kwakatel Thaunazam Laikai gi Miyam na Fakre Haiba Mioi Ani Adudi Songtham Mingo gi Sai Kuntraga Nipan Apokpa Mani Kwakatel Thaunazam Laikai Amadi Singangwam Sandramani Sai Kuntraga Mathoi Apokpa Laikidraba Bokun Haino Khongnembi Lamdong Laikai Digini Laikai ge miyosing na phongdorokpada hairiba miyoi ani asina haukiba mege tang ahumda kwakaitel thaunazam laikai ge imung amadagi hairiba polamsing asi huran khibani hairi Sarkar na mangzauna khanganba tawdana Kabo Laikai da leiba yumsing hotel Imphal Southona ba khonarakpada Kabo Laikai Women Society na yaningdaba phongdokre Hiramasiga mari leinana ngasi Kabo Laikai da Rongmei Lufum Assam Manipur Nagaland amadi Kabo Laikai Women Society na sinduna pawgi mifam ama pangthokre Wangang kibasing na phongdokhibada Kabo Laikai wathoki matangda Gawati High Court na hana leiramba phibam kaihanba yaroi haiba order leirabasu Sarkar na thawoidaba haibasi laibak thibani Sahi Yankai Hena Mafam Masida Lereklaba Singbo Wafam Amata Kanghandana Akanaba Numi Karani Manungda Yumkai Shidokani Haibasi Sumda Wafamni Sarkana Lakolak Riba Kongtang Asi Pende Kabo Laikai Pata Sing Sasinabani Haina Sarkana Pongdoki Wafam Adu Yumpam Yauda Wafamni Haiki Ase mama ko na tawni ha ba notice pifam thoe madagi potsu leite adu ga hojik ko krai da chakaduna angang metric thaba lei 11 tawba lei adu ga lai tawli ba angang jing chu hojik sumam da mina lai khre aduna yarabdi ko gi maram da asi amutang khan thabiyo ha bisi yamna noluk na hambali no kai bam da april 2000 ni
Amarom hotel Impal 5-star hotel get tag to Onkatnaba, Kabo Lekai de Yum Tugaina Bohonabada, Warekliba Film Sing Ngasi, Wax Minister Ratan Kumar, MLA Preso Simre Amadi, Marie Naba Department Gemakok Tomba Singna, Puna Satuna Yangshin Kray. Minister Amadi MLA da Kabo Lekai Miyam na Pien the Boafum Kaya, Paudom Ki. Minister Ratan Kumar na Department Ki, Makok Tomba Singda, Tabak Nitina Taunaba Pautak Piki. Sarkar Haibasi, Pazagini. Prazagi apam pam da kudimak waris hanaduna yashinana ba honagani haiki aduda mayam yu ibasu toke khande adabunina government ki policy da local adu mayam gi dusu kari no do akoi kari lege do akoi adusu address to ke Swami Vivekananda gi sam yankai suba mapo kumon ga mari lenana April ga tang kungani fan dagi Indo dagi miyai ahumna sarup yaduna lakhiwa motorcycle expedition adu ngarang Imphal da tunglakrai Motorcycle expedition adu sarup yarik Amarom da hotel Impal 5-star hotel get tag to Onkatnaba Kabo Lekai de Yum Tugaina Bohonabada Warekliba Film Sing Ngasi Wax Minister Ratan Kumar MLA Preso Simre Amadi Marie Naba Department Gemakok Tomba Singna Puna Satuna Yangshin Kray Minister Amadi MLA da Kabo Lekai Miyam na Pien the Boafum Kaya Paudom Ki Minister Ratan Kumar na Department Ki Makok Tomba Singda Tabak Nitina Taunaba Pautak Piki Sarkar Haibasi Prazagini Prazagi apam pam da kudimak waris hanaduna yashinana ba honagani haiki aduda mayam yu ibasu toke khande adabunina government ki policy da local adu mayam gi dusu kari no do akoi kari lege do akoi adusu address to ke Swami Vivekananda gi sam yankai suba mapo kumon ga mari lenana April ga tang kungani fan dagi Indo dagi miyai ahumna sarup yaduna lakhiwa motorcycle expedition adu ngarang Imphal da tunglakrai Motorcycle expedition adu sarup yarekiba makoi ahum adudi Asis Dande Arun Ningam amasung si ai sohani makoi ahum ngasi khyatonga leva LIC Imphal branch ki Laikendro Lokamna asam kudol pidana puning chagot ki Arun Ningam na July ke tang kungani fan fawba Bharat ke tongan ba mafam singda kilometer lising kungama thoi chatkani Bharat leiriba mipum kudimak lon manadrabasu isil inaw ngaktani nupi angang da hojik chatariba miyot minai kaya asi sarkar na miyang sangadabani Manipur asi yamna pazaba mafam amani makoi na Manipur yorokpada miyam na harau tayam na olambabu nungaiba phongdokki तो जब हम पूरे कंट्री को अपना परिवार बनाएंगे तब हम एंटायर ह्यूमैनिटी के लिए भी सोचेंगे ऑल इंडिया इंश्योरेंस एम्प्लॉइज एसोसिएशन एंटायर ह्यूमैनिटी की बात करते हैं तो ये हम लोगों का मूल मोटो है और एक जो यात्रा है आप सब लोगों के सहयोग से यहाँ पे संपन्न हुई मणिपुर में हमें बहुत प्यार मिला हम मणिपुर के सभी साथियों को हम सैल्यूट करते हैं यहाँ से और कामना करते हैं कि हम उनके भाई हैं और जो प्यार उन्होंने दिया है वो हम हमारे मध्य प्रदेश उनका उतना ही है जितना मेरा मणिपुर है वो सब आए वहाँ पे उनका हमेशा स्वागत है Tung the LIC Silchar Division Employees Association gi President I Tomana Motorcycle Expedition adu Silchar gi damak flag off tauki Ngami singa tengnari ba tongan ba problem singi matang da Bharat Pumbada pangthokpa All India Demand Day of Fisher's Ben ki saruk am oinangasi All Loktak Lakes Areas Fishermen Union sindana ngami singa saruk yaduna kaisampat lairinbida wakat mifam chathakrai Union Secretary O Rajan Fongdorokpada All India Fishers and Fisheries Workers Federation na Bharat Pumbada pangthokpa demand day asibu saugatli Manipur ngami singna awaba kaya mayokna ba asi mari leina ba singna khangbigadabani Itai virus thinging kibadagi ngagi potok walakpa lota ke fibam kairakpa kayana ngami sing awaba oire ngami sing khanbiduna sarkar na athuba matamda thabak paikhat piu hairi insurance cover tauba maternity benefit scheme ba education loan ba ai mayam se bibirkanda ngami sinda pasar matakta singirakanda hingari ba asigi matakta kamela makoi awab sai bibirkanda scheme ra pakat pinabai damam asigi dimana sida koi Manipur yoi ba ngami singi amatanga ra ba dimaroina asigi hingari Loshilakpada maruiba pau amuka hanna pizari Look East Policy na Manipur ge Senmilon amadi lalol itikta sapu pidana ba khona ba mathau tai haina Lok Sabha gi MP Dr. T Mainana phongdokre amadi Maira Paibi Singna Ain Kuta Faiduna Miyam gi Yumkai Tudek ba amadi case Paibun Singba Taroidabani haina UCM ge President Waina Basandana phongdokre Hoziki wenadi ISTV ge pau miyeng tabiri ba singbo amuka hanna kurumjari